Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokjari ngasi mulawbirasi left requite kunhumdoi suba tangka mafam aduda changsilai white pen red t-shirt black machugi casual shoes makhut ki oi thangba khudangda dragon tattoo hakli masam adusu kaktana punkhatli mit lautak tawi kuchudi kulai kuchuni hek yengbada namnap lawi Kadangi akoy badu koi sing na leitingli. Jurup macaya macing raduna koklen phabana leiriba mafam aduda changsilak duna nokfet tawna. Hi, Mr. Koklen Phaba, kamdauri, nungari dana. Koklen Phaba nasan pitna. Mr. Khaba. Khaba ustaba magaloy na Koklen Phaba gi manakta changsilak pada bodyguard amana changbayaroi haiduna makutto thachilak pada Khaba su kitang handok duna makut animak thanggaladuna. Sorry. Koklen Phaba su makutna thinganu haina sign tawrak pada bodyguard adusu kitang handok labada Khaba su changsilak duna. Mr. Koklen, kaidoruni? Nangai si da saunadana Nungcthoi su kana no haibase loina khangnar bangaktani aduna kai kana ne yingthina bada aina purakliba lagese lawro aduga aikhoigi misingse thadoroklo Koklen Phaba su nokfet tawna Mr. Khaba thabak se to piram dabse haininga leitan thagachari kuire ko nangai se sumna thengnadaba nong phadok lakpani kai no chanaba tharong tawsi yaidana kana le mafam sida yam thuna chani tang tharong toro Bodyguard singdong ngakna makoi masen yangnari mafam sida karisu leiba nate leiriba haibabu double chair khara khaktani Khaba magi matawduda sauningna Koklen lagese loro aduga wari loishinarse Kaigi lages no haise kana le lages ani pushilo Khaba gi mi amana lages ani de pushilaktuna thamdi masidi yauribase troreni ni loro aduga mi singse pukhrage Krorani di yamdena Krorani khakta Khaba ngakna Koklen Phaba de yenglakpada Koklen Phaba su Khaba gi lengjumda pop tharduna ngakkanu ne noigi mi sida leisidi mangani mi ani di kallagi ahum se ekhoina thokpa tawro hairo hoi fare thadokla habda thadoklagi adubu Krorani se mi manga gi nati mi ani gi ni aduna pulap thadoklo hairadi Kror ahumam ga piro maduna tradi nakhoi gi mi singse puba yaroi Khaba Koklen Phaba de sauningna mamit khani yenglakpada Koklen Phaba karimnaba minok amaga loinana mang tharaga thoki Khaba gi miyoi singa dusu makong makut punsilaga mafam adudagi puraga chatkrabada sauningna laurai Phai Koklen Phaba nang nei bustabase ngasi stokri nangna kayam kuina aingonda singnaba ngamgani aisu ai kanano habase mayek singna khangangani Khaba mafam adudagi tafing thokleduna thuna gari da kakhatleduna mayum lomda halaktuna sumang da gari do khamfatringai da gari dagi kumtharakduna thuna imung da changki Mapurai bahalakpagi sahum phanglakpada Khaba gi loinabi Sakira su chakum dagi chenthorakduna ka da changsilai Khaba sofa da famduna yu thaklaga leirambada tapna famthaduna Tamo kari tawrage ngasidi isaw sawida ngasise ai kra sawningi Kari maramgino tamo Koklen Phaba se ai bushtaba sum henjelei ngarang nahan ekoi gi mi manga mangki tawda magi makutta lerami Sakira su pakhatna Tamo ekoi bungodi ada kamal heoge adum leori Ha unarak pro kamai ta hoge Sakira nang pakhat kanu aina thokpa tawge bungkari story Paisa ga piba yadraba haiba crore mani kok piraga pro yadraba Krorani pibani lawyadi ai shawni wondana halabani Sakira table da leiriba nongmai do pairaga masina mathok torambadi kai kaige masina magidi matik charabani Sizina bayada bagini ai su sizina bayaragadi sizina iduni kaisum khalunu ngasina loiba natri Phare ai ngak to pathage Hoi tamo ai ham sawningi aina tamo iramladi khangadawni migi machin manabu setna khaina hanba Adunani mana mama pada kuina punsidrido Sakira ngang dena chakum da changsilai magi mataw duna mama aduna Sakira kari tawre nangna duk sawri kutubo Ma ekoi bungdo Koklen Phaba gi mukut takre ai thawai siam na chai Mama dis sauningna
Karige, mana kari fatta batawudana. Fatte da ko koklen pabanang se. Ima, aduni, aikhui karbarsida mayam yetori. Bema, ibungona dum phana batau jaraksani. Adui sharukne, ima ijane film nungai bi yenglusi. Lao lao. Mama aduna renu don silaga. Hey, chagin sang do, hauna thongu ko. Phani ni bima. Amarga Ningthouja su film yenglaga tholakpada pung 8 tagadawri. Suti fanglingai sidani makoi ani na mafamduda film ani yengdi. Wawa, nungaikre. Thordo naire hari release tawdi yenghaudrasu. Ningthouja Amargi wada tana phone do hanglaga yenglubada Rani ga koklen phabagi miss call leirambadada kokchau bikai Ningthouja na. Amar, sargindom jagagi miss call myam se. Amar se thuna phone do yengladuna makoi ani thuna gari thauraduna Rani hoigi yumda thuna changsilai. Ningthouja di mapanda lehauri Amar di thongjinda lepladuna doorbell do namdi. Doorbell kinglakpada taraba male met amana thong hangdore e. Janglo Amar, kamdaurige. Che, adum lay, anti di lay tabra. Lay, kada lerongani, kokthorake, sofa kada famlamo, juice system lake. Amar sofa da famleduna nga help phone da real singli, Rani kada gi tholakpagi sahum phanglakpada thuna screen do mamhanduna thamkre. Nang lay edna Amar. Kay hagi anti. Ningthouja su phone paide, nang su paide. Nui ni suti ni na koi baga chatlu bro. Amar sikai rap tauna. Hoy anti, ngasi di film yang lubani. Pay, amuk sene enjoy tawgadabani. Kari lergi nomcha. Kaisum laiteda. Nui ani aina ada layu haibadu lay ko. Lay nomcha. Magi maramda ayam khangningi. Aina jingni. Ma ingonda haidoktaba thabak amani tawre haibasi. Amar su chamamnana kari aronba thabak no haiduna khali adubu lamba phangdre. Hena duda su hena kok thadaganuda. Aina ngasi kaurise. Nui sargi wa mahangi tawbani. Nui sar se nupi ga koi bro. Indongja, adudi khangdi, adubu nupi amana call taropadi ui. Adubu kanano karino haibdi khangdi. Oh, phare. Adudi aini yenghaliba photo se. Masi nui sar de yenghalagane blinded hayeng nungthilgi pung 3 tarakpada jeep cafe da chalo hayo. Oh, hoy indongja. Somdana koklen phaba wahi ama tahairamdana magi kada chumjung changkhiduna firol hongladuna washroom le changsili. Saur on taraduna mamit ushinduna lay. Machinda sitapna sola e. Khaba, aingondaga singna basai. Nangi karbar kuding aina marufang namuthatkani. Nangdi samasigi mahikni. Iru zabaluladuna tawal ama setlaga tawal amana mamay mamitay thokladuna mingsel mamangda lepladuna night cream taishiladuna upudagi firol laktokduna setchilaba matungda corridor da thoklakduna ngahak hangchik langbo oina famladuna novel pai. Amar su halaktuna koklen phabagi kada changsilaktuna kagi thongda thili. Jango. Amar su kagi thongda tapna hangdoktuna changsilaktuna lepli. Kari lere. Sir, indom charani na wa mahiri. Kari wa. Amar iPad to puthokduna memi ge IG da changsinduna pire e. Sir, nupi gi maming memi kawe hai. Hayeng pung 3 da jeep cafe da una hari. Oh, nupi gi maming na memi haiba. Hoi, mani sir. Koklen phaba pirak liba photo singdu yengli kari wakhaldagi no maithong do no fet tawrakpada Amardi punga ngakre Amargi wakhalda. Sir sibu nupi si pamlaw zalo no fet ka tawrak libisna. Amar chapta yenglakpada koklen phaba su mamai lay tharakpaga mapa chana kiduna Amar no fet tawshila e. Koklen mamit paini yenglakpada Amar suki raduna thuna kadudagi chenthoraklaga makoi ani kada thuna changsilakduna thonglok tokshilaga Ningthouja gi phamungda famthare e. Ningthouja su message thanari. Magi maungduda phone de yengna. Kari amu huralure nangna hobe chansilaiduna. O kaisim tawdi source sangnam to honki. Amar source sangna holeduna. Kanaga wisana no. Angang amani lay makoy sum wari sanabani. Oh, wari am libige hausi thokpa. Kay wari no. Indom jana hairapon pido pamlam mali sirdo no fetore. Kay no haisibo asingbro. Asingmune ni haisi sir no pido pamlam mali. Ado sir na hausi loinari bangang duna kamain toba. Aduri bitta loinara masu yahe.
ꯑꯩꯈꯣꯏ ꯁꯔꯁꯦ ꯌꯥꯏꯅꯦ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯈꯪꯗꯦꯕꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁꯔꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯃ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦꯕꯣ ꯅꯪꯅ ꯑꯃꯨꯛ ꯀꯅꯥ ꯀꯣꯏꯒꯦ ꯍꯥꯏꯅꯣ ꯂꯩ ꯑꯩꯅ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯑꯃ ꯅꯪꯒꯤꯁꯦ ꯁꯤꯗ ꯂꯩꯕꯤ ꯂꯣꯏꯌꯦꯡꯕꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ 이봉아 미팅 나이ingda aina hodrong hona uri sir khangladi salak sajajani kaido saduinu saroi ko hoi hoi honabiu Thaujal phone da muga tension pikrabada amar sumakhada isai ngangangdana kumthare e michi gi marum daliblivi ikai na tona ngau halli nungshiba yauraba thamoi se tatanani ngai taurakli nungshina ngonda lukrava wakhasu inakta laitare gi oirenga shidi makhol thoktraba wahai kayado ngashidi ashum mayik singlakle taningle di hanjin taningle nushire di nungshire taningle di hanjin taningle nushire di nungshire Loyem bisu fi thupjina tariba isaida amarda laknarge matagumna Sarse mandayam nungaiba malida Amar ikaina maru luktharaga Kaidino da adu loyem bi chakalorabo Loire sir sugum tharakri Oh Amar su tawriba thabaktuda yakshinge tawbaga Sir tawrakanu ai dum tawjage Hera adumain tawrakanu Yami nangi fi singse ai su yawbi gese Amarna namdana fi thuplibada yakshinbi adu loyem bi nang nei ngoda sir kaurise korakanu dada dum koro as talleda sir adum kauge hoidi sir nateba adugini kaino sir yam kauningra khangdi loyumbi amargi wahaiduna nokningluraba male hauna nongthorakpa duda amardi ngahak mangduna laikre Matamgi numitni mahausagum university da laknari abina hairakpagi matung inamina su university da lai Ngasidi nahan khaidona fijet sing setana icham chamna fanik ama set aduna phi macha amana ngakte yetlaga changsilai Ma changsilakpada leiramliba mayam aduna mangonda munna yenglakpasu yaudaba natte adumakpu mana khalubaga mangonda tati jaibirakadra khalubani adubu tawbiraktre adumakpu mingonda kaubadi ngamjadi campus ki matai oirapna leiba chairang hak family Premi hoi somi hoi su university da yakshilaktuna gari park tawshilamnaga changsilakpada mina famlaga leiramba duda premi somi don sinduna Somi kay hage Premi magtu illaga tu adagi siyengo kaidunu yengo harsibo mina laisi udro Somi su mina lairibadu uraduna asina kadau laiba khangzadida Mai manakta changsilaga kainomdi hairusiro Hoine yaine khara ikaiba pigadamni natro Makhoi ani thuna minagi manakta changsilaktuna premi khara kakna He nang sida kadau laino tu aswaida phamnaso nangi phamam nati ese chalo Mina tapna Premi Is aigi mingi kaurakpiga tawi nang kana oirige sakta aduga kari tawza saino chabatnaba dress ka setlaga la idubu ikaidru namaido Somi su premi gi mating pangsilai Mina nang se namai du kaiba karimta khangdraba khangdine ikaiba se khangdraba mali nang aikoi ka punba yadre husukti Mamanabi amasu minagi manakta changsilaklaga Somi ga premi ga na haibsa haibani nang na stelai se hayeng kai dilakano aikoi daw yaroi Athoi bisu tu na changsilaktuna minadon silaga Nuyani gi duda kaidoriba changlisla odana Athoi bi mamai leithoklaga chatke tawrakpada amuk mamai leisilaklaga Kanano sida chabatna bi nupi amgi mamangda lepdaga leiduba Mina no fitawna athoi bi da kauge tawrakpada Nang naingonaga noksila idubu kari kandorige norakano nasaktu yinide
Kari kandorige, engon nokshilapge, namukana orige. Chaslo. Atoy binamang tharaga somiga premiga tungda inaraga chatkibada yang hauri. Minadi hairamni bawahai singdui kaina maru luktharaga tumina mamit ushili. Ikai bapiragi la ohaibaga manakre. Mina tumina hauga chatke tarapada abega laisnaga mamang da thachilai. Laisna magi matawadida. Mina kari tarage. Kaisum tawdi. Aya mukhana mafam sida khongdarak laroi. Abena mu kaigino mayam sina nangona kai hairakpagino. Sum ai kare. Lawase kaisum tawroi. Minagi makhut pairaga class manungda changsilai ma changsilakpada thoibi praprap changsilaklaga khon kalapna. As nangna tawrise aidiam nga iboabe nangna paktaba mising punsilaga tinarisibu kaigino aini yadaba thabang akta tawrise kaigino ba. Abi ingna tapna. Nangna ingonda khon kalaga haireidubu nangboigi kanano. Aina igi imanubi tinabada nangna sugamna yangshilidubu kaigino. Aina tawba thabak singse nangdi yam chairo. Athoibi abegi wahaiduda sauningna makhut tharake tawi adubu thuna faradana khon kalapna. Nang kana orige ha nang kari orige ba aingonda nangna yangsiliba mayamsibu kaino nathau natana ne nathau sarakano nangsu minana tariba thodokse taraktabana laikhoramu hana loinarambana manabise magi asengba saktamse khanglakpa matamda noina asuk yamna hanthana yengluduna takpadi noise aseng marup amata natena haibini matung manao aina tawba thabakta nangni yalaklaba nang aina university sigi tanthoyena khango noina chamjarabe misingse asuk ustribasibu noibu kari orige noise crorpati gi machang aktro tanjadu da wazar sangsilakpada safu kana makhut kanthoklamnaga magi fambamda famkhre leiriba mayam aduna thoibida noki yenglakpa duda ikaina masu tumina magi famhamda famkhre punga mahena class tawraba matungda class tu suloishiladuna magi thokpa tawnakre Mina abedon silaga abe leisna ai nuyeni da thaina haiki basingdo ai bungak piu ai nuyeni gi mafamda yam lankre leisna na adumai haigano akhoi di kaisu khandi nangna nongni ni class laktabagi notes sida leiretu ado nang ahen makhangano moina haining baisesano ngasidi ai khangre moisingse asingma maru amata nate hoisilao mapana thorase abega leisnaga tawbiriba treatda minadi kaibna lore prem tomthin jos makoi ahungi manakta changsilaga harauna mabu tawbirakpa ubada amukke hena mapukning nungshirei somdana memi chairda famduna lari khara yenglibani rita su magi chanawa puraga magi kada changsilaktuna table da thamli bema nangbu larikta paraga leirabro memi snok mi tawraga sum kainom yenglambani adoi bema imana ngarang haibado chatluko horen pung 3 hoima ado aina sum khanbada koklen phapado nupi koibadawna tawe koira moida koirasu unarubana di faidana yam hena nakshinadana wari sana doksunate hoi chume dubidi aduga nangi resume singdo piro rani da pikrage aduga mana thokpa tawjaraksani Rita thokrabada memi su juice to khara thaklaba matungda phamlambadagi haugatlaga upliba anokto lokthokladuna phamungda ngahak hiptuna Google da changduna magi maramda iriba singdo yenglibani nokfe tawna koklen phabagi photo singdu yenglamlaga masamanado clip na fajilaga makhada mamana tawriba singdu yawshili koklen phaba sumagi thabak singdo tawribani amar magi yet thangbada leiriba nupi duron sinduna Sir Singasidi masase nana laise kaigi male adu boina khangladi aidi lai taredana khangdi kaigino ngasi se sir se blinded aibini kana gano haise masakpu phajabra au phajai yengiro amarna memi gi photo yenghali nupi duna angakpa magaloinana amar sinupi side khwaidagi maming chatpa US ki chief surgeon da top ori binu pidana tro Sinu pisibu gastroenterology cancer ki doctor ni ne. Ai khangdi asembro. Hoi, mani, Manipuri hospital da thiyuni aduga mase kanano haibase adum yaramlani. Sir se asinu pisiga luhongladi yam phani. Amar se thune yenglingai da mi lakpagi saum phanglakpada mamaido non khalakpada